Malem Pumbada Chathariba World Patient Safety Day gi thoram Manipur dasu pangthokli. Jnims ki doctor, nurse, staff amadi institute asigi mahiroi singna get it right, make it safe. Haiba Pausel Puba Rally Ama Hospital asigi akoibada chatki. Thoramadu saruk yakiba Jnims ki director Professor L Usarani na hai Asoi aram yauba haiba sidi miyoi bagi haunasani Dr. Singsu asoi angam yaugani anaba Singsu siroi Hainingai leite anaba singna ana layong sang yauruba matamda ningthina ana layong khangdok minaba changi ana layong sing chumna khangdokpa amadi thuna yangna yengthokna ba hotnariba makai ana layeng mai pakna chathaba da chawna mateng oigani haiki Dr. Singh da khakta inthokpagi mahutta anaba singgi achauba thodang lei haina sumahangna phongdokhi thoramadu da saruk yakiba Jnims ki medical superintendent Dr. KH Lokeshwarna Anaba Singna Laying Sangda Hek Pukalakpa Matamda Masagi Ana Layong Singh Amata Chithadana Dr. Singda Litokpa Changi Anabas Adubu Senaba Lakliba Imung Manung Amadi Kangna Chanaba Singnasu Anaba ki Laifamda Mi Ka Hen Laishinba Achathak Tauksinba na Chingba Sisu Ana Layong Sandokhinabagi Machak Oheli Haina Fongdoki Doctor ngakta responsibility na te patient masagi su responsibility lai phajana doctor ka communicate tawba as well as magi tawgada test mayam singdu tawraga patient du safe oina na bai doctor ni sigi initiative si akoi gi lan ba hai bi mioi be nature ni doctor line na te doctor mi ni doctor su lan be ai adai patient ki site su masana wari liba matam da na tra kenom tawda jithagi banan da gi ba aduna adugumba aran ba mayam ji thokpa ya even test am tawba matam da su test tu gi su magi lan Bay room madum layeba to sipuna magsi loina gyanta minaraga communication fazana tawraga diagnosis sumna tawba matamjana tawba amsung diagnosis si miss tawdana tawba adu tawna bedang tawal patient safety day si tawbani akoi doctor singsu marak akoi improvement tawnana ba CME program tawri improvement tawnana ba honari khuding mak asi amattagi nataba punamakki oiba aduna Prajada akoi ngasi thamjari ba port asidi responsibility di animak haibadi anabagi misu prajasu samasu CSO singsu political party administrative party mayam si pullaga haksen gi lamde leiriba doctors nurses amasung healthcare worker punjalaga akoi gi anaba patient ki safety oinana bagi thamnana ba rally ama chachabani